Assembly mifam the opposition gi MLA na leibak asigi Chief Minister nupa thongna thabak tawhoningi haina phongdokraba matung ima ibel kyanasu Chief Minister nupa thongna thabak tawhoning ki apamba phongdorakli leibak ki asuk luraba tanfam asida maikei onana satpa manba thong kya thorakpa si mama oibisingna khamngamdei samam nahale haina apunba maira paibi hairoki convener thoksom sandhya rani na phongdorakli hairok part 2 bazar da leiba Pravu Asaubange Mandoptang si Pangtoki Paugi Mipamada Sandhya Rani na Makha Taraduna Kolai Paiba Masalgi Marakta Langna Langjil Kangdaba Thodokia Thokpa Laikrai Laibaki Luraba Warep Ama Lauram Daida Hek Miambo Mayon Amada Punaba Thong Satharakpa si Aikoi Miamna Sinadabangam Day Lengak Asina Matik Sadabanina Asingba Thong si Makatana Tolki Basuyai Arambai Tengol Kanano State Force na Kanano Haiba Miamna Loina Kangaraba Ngakani Hariduna Makatana Tainafam Kangdaba Thong Thorak Lagadi Lamdamasige Lupkia Ani Thorak Basuyai Haiki Tauri Khudi se Sarkar sina mapangan chonba Sarkar sina tasena nupa thona thabak tawbangam da dagi simu thabuk kaya se thoni da bak kaya se tholai bane apoi tasena hajari lebaki luraba situation amada lebaki luraba condition amada lauka daba rai ma kari mo wari ma lorom dai mehamgi issue ma mosana ba ku khalku matamda hakjina lorom dai matamda apoi si mayon amada he olan bagam bagi khoi ko olan bagi mawang ma torok pase khoi praja da so tasena jingna da ba mugam de khoi tasena pende Sarkar sina matik sa da dagi simu ba thoni ba thodok myam se ngasi ngarang thokre hayeng su tholak khibi ai mit ki pi tana pukchen cheng na kap khara dutana makoina penjaraga akoi sumana leba ngaksa gren tholopasida karam bak khoi ki taisan na bangam daba karam biana daba thong thorom dagi sigumba charang phirana bachai ne thabak si thok leibeno masi thoan biganu amuk tang aikoi myam se asum ara se puthok ke botam da lam heliba masin thiriba kupi gi asum ara se khambira wayam amuk tang gi tawbiro aikoi ware tasena masi matang ai haijari